June ki tang kuntra yai faraba nomaizing numidangi pung mapan makai taba matamda radio audio drama ama release tong jagadori hariba kuigi drama sigi maming na Hanlakhini ai bana oza Sagol Sem Bahindra aduga kuigi channel si tonga tonga channel dari Sandokchagani basi ahan channel da 90.0 wahong radio manipuri nong na sapong liba sigumba radio channel si Sandokchagani aduga at the same time chapma na ba matamda ice kum da yauri ba 129 home channel na sida Sandokchagani loina na SKTV 1070 GTPL cable network aduga Diamond TV ki Facebook amadi YouTube aduga Manipur online radio amadi Khusem radio hari ba singa sida platform nipanda hari ba drama si Sandokchagani imong manung family gi adum laba drama amakakni aduga drama si numidang pung mapun makai taw matam na yamna soidana tabiyo mideng tabiyo haidana Diamond TV gi maikai degi loina na wahong radio gi maikai degi pumnamak miyam pumnamakta nolukchari loina na ano drama sing hari ba channel sida Lanthokcharagani loina na artist sing drama gi artist sing hajaba tare pumnamonasu Diamond TV wahong radio da register tokshin biu ai ba sing script writer sing director sing kurumjari Langliba June gi tang kuntra yai faraba nomaizing numit asigi numidang pung mapan makai taba matamda audio drama Hanlakhini Sagol Sem Bahindra gi mayekta sanariba audio drama Sandokchagadaba platform sing Icecom Diamond TV SKTV GTPL cable network Diamond TV Facebook amadi YouTube Manipur online radio amadi Khusem radio loinana 90.0 wahong radio platform ni panda amukta da Sandokchagadoriba audio drama Sagol Sem Bahindra gi Hanlakhini Somthoke nang na nupa do tawdiba na tawdo phaten he o ona taina bi na thawro ai khoi di yan na zabado ibema migi yumban kai banda kalau nu nangi nupa leikhom tai bado adumaina di tahon jadabado leikhom tai da nupa na thong ba sak saraga nungai nai hingi bi kaubiraganu lakliba nomaizing numidang pung mapan makai audio drama Hanlakhini nang nungai na paluko nangi na tawsidi mama pungning yamna nungsi khangdren he mama su mama mateng haibasidi mihoiba aikhoigi chanabini pukro mama yare bema nangi thamoi mama kaur adudine mama muk chatlage ko bema ai sum leje hore mama ngasimak imung manung da tholiba tonga ba thodowa thok mari leinaba imung manungi play makhalaman amuktang tabiduna drama asigi mahau lobiyo Hanlakhini asumna sum tawrabadi mama koisu changlakpa talle nei bunga mama madugi wadu toklasida bungo laisen ngarin apambado maida salaga sabado hawtabanida mama wa haigeta nangsu aisu min wakhan khanba ngamba adunabu afaba phataba khanglibanin he 90.0 wahong radio Manipur de inong na sapong lagliba radio channel asigi drama kaya marum mathang miyam da lantoktuna tahanjagadori nomaijing numiki numidang pung mapan makai taba matamda Lanthokchagadori ba audio drama Hanlakhini napunsi do se khongji makhon se taba phangdana ne siraga da bari karang laubi akang bi he nang aibo taseng na singnare ne ha phai nang tangwai laki sanu khangani da nang nangi nupa adhamara do lak sanu phamjin ge tu ubra palan khokta phori se ubra asina kupsin ge me kya usitribano khangni da nang haima sanghi no ngai bi ko do isi be mana khangjin bada kana gadaba pautak mayam mu tawtha jerak lege tabi ko do o taningdre adu ai da lepiro nupi jin thibi imung manungi audio drama nungsinana leminaribe imung amada matau karamna imung aduda kangkhong chairakiba tabiraga soidenamaki khangbigani lakliba June gi tang kuntra nomaizing numidangi pung mapan makai taba matamda 90.0 wahong radio loinana Diamond TV SKTV GTPL cable Diamond TV Facebook amadi YouTube tonga platform nipanda Sandokchagadori ba audio drama sungsoi soidana numit asida adomna taba kaubigano Bahindra Sagol Sem gi Hanlakhini nungsinana leiminebasibu nang supame pamdabroi bema adudi mapoksigidi mangmang lura nuisi hal lairi ai khoigi su wakhal laijai tungmang yengduna ne afabado lepnaraga chatlagena tholaklabani hanjanjararoi ai yema nang suwa khredi ngudana ha nang bunga sidi lon thoktaba mugum tuminna lesilisibo ai karigino ne he tomo yetum
ꯌꯨꯝꯂꯪ ꯄꯥꯏꯕꯤꯁꯤꯅꯅꯦ ꯃꯆꯤꯜꯂꯁꯦ ꯐꯣꯠꯆꯤꯟꯈ꯭ꯔꯃꯥꯅꯤ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤ ꯃꯇꯧꯁꯦ ꯏꯆꯦꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯁꯨ ꯏꯀꯨ ꯏꯅꯦꯝꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯇꯩꯅꯅꯦ ꯑꯍꯟ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤꯅ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯁꯨ ꯋꯥꯔꯛꯇꯤ ꯍꯥꯏꯅꯈꯤꯕꯗꯨꯁꯨ ꯍꯥꯏꯍꯟꯅꯤꯡꯈꯤꯗꯦ ꯀꯥꯎꯕꯤꯔꯒꯅꯨ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 30 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯂꯥꯟꯊꯣꯛꯆꯔꯒꯅꯤ ꯑꯣꯗꯤꯑꯣ ꯗ꯭ꯔꯃꯥ ꯕꯥꯍꯤꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝꯒꯤ ꯍꯜꯂꯛꯈꯤꯅꯤ 이봉 샤나만비 타모 야이 ngasigi디 nasan hankrage inamasu thadokpa yade ꯍꯣꯏ punsi haibase afaba lambi thigadabani tamo yai ꯆꯨꯝꯃꯦ ngasigidi nasan jatkrage ꯆꯠꯂꯣ